Akasbani Imphal, Wahengbam Rajesh na pau pajari, ahanbada maruiba pau. Manipuri COVID positive oiba migi masing kangen hengalakuna haukiba pungkun marida mioi sani yang kaimapan positive oiba tengnare mioi ani siki. Churachampur Medical College ki anoba session August natraga September thadagi hauraba yai. Sahi taranipangi matakta leiba mioi sing COVID vaccine kapnabagi register tawang hasitegi haure. Kendra na hari leibak asigi tongan mamapam singda leiriba fertilizer plant singna nongmada medical oxygen metric ton yankai piragani amasung leibak asda nongmada khwaidagi yamba sang oina haukiba pungkun marida COVID-19 gi anoba case lakh 3,000 hena thenaki mioi 3,000 sani marfudra humdoi siki. Laibagas da COVID-19 ki laiset amuk hana sandurokliba asigi yenglaga section ba watpagi thawong sing tokpi na ba haijari tangai fadaba sexual thorang sing ngang na chatpaga loinena sahi nipu mangagi matakta laiba mioi khudimak sungsoi soidana vaccine kaptokpiu yumdagi hek chathokpada face mask upiu mi amaga gi marakta puttaruk lapna laibiu mai mit amadi khutsa toina hamdoktuna taru tanana thambiu hogjing mapung oiba pau Manipur COVID positive oiba migi masing kangen hengalakuna haukiba pungkun marida mioi sani yang kaimapan positive oiba tenare COVID positive oiba mioi ani siki Raiji ki COVID-19 command control room na ngasi numidang wairam thadorpa cherol amadhai punna mioi 2,200 yang kaitare test tobada mioi sani yang kaimapan positive oiba tenakibani masiga loinena apunba positive case ki masing 1,300 hele nauna positive oikiba sing adu Imphal West gi marfudra manga Imphal East gi humbudra taret Churachandpur gi kunipan Bishnupur gi kun Thawal gi 13 Ukhrul gi nipan Kaksing gi taret Senapati gi taruk Kangpopi gi ahum Sandel gi ani Jiribam amasu Tengnapal gi amamamni Imphal West amasung Imphal East gi positive oiba mioi amamam siki baga loinena apunba siki ba migi masing 450 sure Haukiba pungkun marida COVID ki anaba yang kaimapan naba phaduna discharge tokibaga loinena naba phagiba migi masing 5,900 taruk sure naba pharpagi chang chada marfudra mari dasmik taret mangani haujik active case 1,100 leiri maragasar raija sida vaccine kapagi changsu haukiba numit kharani asida hengalakli Bishnupur jila da laiba COVID vaccination center sing da su tika thabagi thabak chathari center sing asida mioi chama tika kapagi khudong chaba pibana mioi kayana hida kapa phangdabagi awaba mayoknare hari aikhogi Bishnupur pawmin hai jila asigi center mapan da hida kapagi thabak sing chathari khudong chadaba mayam asigi yenglaga miyamna vaccination center masing hengat animbagi apamba phongdor orbe Churachampur Medical College habagi thabak thoram haujik ninti na chathari college asi taba lambi sembagi thabak su haure aikhoigi Churachampur pawmin hai sitchama legadaba medical college asi lupa koti chahung kunmanga changna sagadabani haujik phawbada lupa koti 135 kaithokre hari medical college saba asigi matangda jila asigi chief medical officer Dr. VC Pauna hai building sabagi thabak kumang yangna changsili hana lepkiba matamda building asi saba loisingani haibagi thajaba mangna phongdoki manghai college asigi anoba session August natraga September thadagi hauraba The construction work is going on and the work progress is quite fast now and they are expecting that everything will be complete by 30th June. So before that, if there is any NMC National Medical Council inspection, then the state is well prepared in terms of human resources and faculty development and also the structure now in an inspection level that we are expecting that the session may start in the month of August and September. If NMC allow us to start the session, then only we'll start. Raija sigi tongan mapam sing da laiba sarkar na chalaiba fish farm sing nga yokpa pamba mioi sing da PPP model sanduk lagani hiramasigi matang da atuba matam da raija gi mantri mandol na warip lauragani haina fishery mantri S Rajen hari Mahaki office da pangtopa paugi mifam amada Siri Rajen hai raija sigi nga gi pothok hengaranaba amasung thabak phangriba mioi singbu thabak piduna masa marom dom lepang ngamnaba pandam da sarkar na khongthang asi lokatpani manghai hokiba matam kharada lanai mioi kharana sarkar na chalaiba ngayok farm singda lam khopsile haibagi paw leire masigi mathakta Bishnupur jila gi kumbigi hauktak laiba regional pengba farm gi mafam khara mioi amana lam khopsilebagi matangda sarkar na notice thakre asigum thabak sing asi tokpinaba amasung sarkar gi thabakta mateng pangbinaba mantri na appeal tori
Shri Rajen hai sahi kudingi raija sina mapan lamdagi nga lainabada lupa koti mari hena sading tauri. Haujik laijari bangayok farmsing asi ningthina semgol abadi hariba senfam asi kanba ngamgani. Case culture gi mateng na nga yokpagi thorang loktak pata paktak na tawnaba thorang leire hainasu mahangna makha taki. Raijapal Dr. Nazma Heptulana Manipur Bidhan Sabha gi sahi asigi February 3 dega kaukiba 12 suba mifam prorok tokre masigi matangda Raijapalna hukum ama tokre. Veteran politician Sri Thoksom Surjaboro Singhabu Bharatiya Rashtrawadhi Samanta Party Manipur gi president oina khalakpada United Front Manipur na nungaiba fongdorokli. Tabiriba pawasi Akasbani Imphal degini. Sahi tarani pangi matak talaiba miyoi sing COVID vaccine kapnabagi register tawba ngasdegi haure. Makoidu matang thagi amadegi haugodurba COVID vaccination drive ki ahum suba tangakta vaccine kapkani. Hairiba sahi matang asigi miyoi singna co-win portal diascowin.gov.in da register tawba yagani. Tangkak asinasu Kendra Sarkar gi vaccination center singda healthcare worker, frontline worker amasung sahi nifu mangagi matak talaiba miyoi sing yauna vaccine kapa yarba kudimak lemna vaccine kapkani. Hairiba tangkak asida vaccine sariba singna tha amada makoina putoriba vaccine dose ki chada yankai Kendra Sarkar pigani aduga lemhoriba chada yankai aduna Raija Singh amadi Union Territory singda singi kaithelda yonba yagani. Tangkak asidadi co-win facility leiroi sahi tarani pangi matak leiba mipum kudimangna tangai fadana co-win port platform da online da register togodabani. Registration adu mobile number ama season aduna togodabani. Miyamna makoigi akupa warol mengadabani amasung saktakse amagi photo upload togodabani. Madugi tungda makoina pamba center amada appointment logodabani. Booking tobo lorba matungda confirmation message ama phangani. Madu vaccination center da utkadabani. Ahun suba tangkak asida kendana Raija Singh Lanai Hospital Singh amasung industrial establishment singda hidak sariba company dagi hakthena na vaccine dose leiba yahalle. Maragasida kendra gi haksel amasung yaifa yumbal mantraloi na hari haukiba pung kunmida leibak asida beneficiary lakh kun mga lising yangkai teruk hena COVID-19 gi tika kapki mantraloi na hai haujik phawbada mi koti taramari lakh humbrani pan hena tika kapkre. Kendra na hairi lebak asigi tongan ba mafam singda leiriba fertilizer plant singna nongmada medical oxygen metric ton yankai piragani. Masina hospital singda oxygen ward pagi samasya khara makai kohan bangam nagani. Chemical amasung fertilizer mantraloi hai Indian Farmers Fertilizers Cooperative Limited na Gujarat laiba masi kalol unita pung amada cubic meters tani putokpa oxygen plant ama lingle. Plant asigi nongmada cubic meter lising kuntra humdoi putokpa ngamgani. Masigi matakta Gujarat Narmada Valley Fertilizers and Chemicals su liquid oxygen supply tawba hore. Mantraloin hai atai fertilizer company singna hospital singda medical oxygen plant sing ling lagani. Chemical amasung fertilizers ki Raija Mantri Mansukh Mandaviana sababati oidana pangthokiba mifamna warep asi lokibani amasung fertilizer company singna chalairiba plant singda oxygen puthoknabagi khudongchaba sing adusu khanaki. Mifam aduda Sri Mandaviana fertilizer company singna oxygen puthokpagi sang hengadanabasu pauktak piki. All India Institute of Medical Sciences AIMS ki COVID Care Center ki in charge Professor Anjan Trikhana hairi COVID-19 sanglaktanabagi araiba pambai singdi yumdagi yariba makai sathoktanaba tangai fadana sathopa tarabasu mark sungsoi soidana uppaga loinana social distancing ngana satpa amadi sathokuraba hanjilakpada kutcha amadi maimit sengna hamdokpa samthokpa amasung yumda leiraba phawbada marks uppaga loinana naitom leinaba honaba haibasini Akasbani ga wari sanabada Sri Trikhana hai COVID positive oire khanglaba miyoi singna home isolation tawbagi khudongchaba mapung phana leitrabadi COVID Care Center da leigadabani. Kanagumana COVID positive oire haina chingnarabadi test tawbagi result ngairingai manungda fawba kanagumba amataga sokna samadana leigadabani. COVID ki vaccine kapagi matangda mahang hai COVID ki vaccine asi sarkar gi hospital singda lemna kapayai vaccine asi kapthoklabadi laina asina narabasu akanba layong oiroi. COVID appropriate behavior ngangna satpa haibasi ekoina haksangda phirol setpa chabagum maru oi haina su Sri Trikhana hairi. Is it mandatory to have COVID appropriate behavior everywhere? Yes, it is mandatory, it is essential, and I go a step ahead. It is as essential as you wear your clothes. You wear your clothes when you go out to work, you wear your clothes when you are in your house. So all things which are done in a COVID appropriate behavior should be as essential as clothes on your body, anywhere and everywhere. Akasbani Imphal Su Dr. Trikhaga wari sanabagi mapung phaba thauram hayeng ayuk pung tereta kangla amasung sangai channel animakta sandokani. Akasbani Imphal dagi pau tabiri.
Leibak asida ngasi nongmada COVID-19 gi khwaidagi masing yamna anoba case thengnaba amasung mi sibagi numit oiki. Anoba case hengalakpa asina Raija amasung Union Territory singi active case masing khangen hengalakle. Kendra gi Haksal Mantraloin hai hokiba pung kunmida COVID-19 gi anoba case lag ahum lising humpu hena thengnaki masi COVID-19 sadoropadagi nongmada khwaidagi masing yamna thengnabani. Haksal Mantraloin hai hojik active case lag kumapan lising humbudrani pan leiri. Masi apunba positive case ki sada tarataruk dasmik manga ni. Anoba case hengalapadi naba phagwi sang hantharaktuna sada marfunithoi dasmik ahum de leire haukiba pung kunmida mioi lak ani lising humbu matoi hena naba phaki hauji phawbada mioi koti ama lak nipu nipan naba phakre hariba matam asda mioi lising ahum chani marfudra humdoi sikibaga loinena license asti siba apunma masing lak ani hele. Maragasta Indian Council of Medical Research na hari lebagasta hokiba pung kunmida COVID-19 gi test lak tara taret lising kulumdoi hena pangtoki hauji phawbada test koti kunipan lak kuntret taukre. Leibakasta COVID-19 ki second wave ki oirakliba phibam asigi yenglaga Assam ki jila ayambada leiba mahi tampam sangsing numit tara mangani thingjinkre. COVID ki apunba case sahum henba jila singda leiba mahi tampam sangsing thon lonlaba sarkarna lokiba wari ki matungina khongthang asi lokolakmani. Maragasta atai raija singda thabak tawriba mioi singi damak raija sarkarna control room ama hangdoktuna thamle. Mukhyamantri Sarbanand Sonowal na ngarang lower Assam ki jila singda hojik oiriba COVID ki phibam hanna yengsingki. Raija du ngarang anoba case lising ama chama kunthranithoi thenaki aduga mioi tarani panna siki. Nagaland Sarkar na tha asigi kunthra degi me tara mari phawba cheul ani gi oina lockdown ga manaba athingba thamlagani masi raija du da COVID license hengalakliba amasung sandokpa hengalakpa thingnaba lokhotpa thorangni ngarang pangthokiba raija gi mantri mandol na warep asi lokhibani hayeng anoba channa kalon ama lauktoklagani Raija Sarkar gi machin chapa misak amasung advisor M Kikonna hai school college hostel amasung vocational training institute punamak thonglon gani adubo online class satabadi yan gani cinema hall theater sports complex amasung asigumba atai mapam sing tingani Kendra Sarkar na Raija amasung Union Territory singda hojik phawbada COVID ki vaccine koti 13 henna lemna pikre masigi manungda sinakiba amasung mangan kiba hidak dose masing asi koti 13 lakh Marfuma Panni, Haksal Mantraloin Hai, Ngasi Powder Raija, Amasung Indian Territory sing the vaccine dose koti Amahena lady. Mantraloin Hai, Lagliba Numit Humnigi Manungda Raija, Amasung Indian Territory sing the COVID-19 ahen but dose lak Yankait Amagasu Piragani. Maharashtra the vaccine wale Habigi Matang, the Sengdoladuna Mantraloin Hai, Hausi Powder Maharashtra the vaccine dose koti Yama, lak Yankainipan Hena Pikre. Awang Nompuki Raija Kadangasi Ayupung 3 minute Yankai Matoida Akan by Yuhar Haki. National Center for Seismology High Richter scale da taruk dasmik taret yaunakan na hakiba yuhar adugi epicenter Assam gi Tezpur degi kilometer kuntranipan chatlaga leiba mafam amadeni Akasbani Paumin High Assam da miyam na mipainaduna yum degi mapanda sentorki amasung Raija sigi mafam kya da building kya chekai ki yuhar haba aduna Manipur yauna awang nongpoki atai Raija sing amasung North Bengal su kanna nikki Assam gi State Disaster Management Authority gi CEO GG Tripathi High Hojimaki oina misi minagi paulete adumoinamak hotel amasung building kya da chekai ba thenaki mafam kya da electricity amasung gas supply da kudongsa da bamayok naki Pradhan Mantri Narendra Modi amasung Griha Mantri Amit Shah na Mukhyamantri Sarbanand Sonowal ga wari sanaduna yuar haba aduna amanga ta tholaba singda piba yaba mateng pigani haibagi thajaba pirake hauzik sanabagi pau Rises the COVID-19 ki second wave ki amasung active case masing hengalaliba asigi yenglaga Kuman Lampak Sports Complex yauna jila singdala riba lanai yauna sports complex sing kudaktagi thingjalle Youth Affairs amasung sports ki commissioner topa cherolaman hai Kuman Lampak Sports Complex la laiba bibak sing ki official natna atopa miyoi sing changbasu kudaktagi thingle Indian Premier League cricket ki match amada hojik Delhi da Chennai Super Kings ka Sunrisers Hyderabad ka sanari ngarang Ahmedabad ta sanaki ba match amada Royal Challengers Bangalore Delhi Capitals pu run amada thoiki match asi thoiki baga loinena Royal Challengers Bangalore game 3 tigi point 10 phangduna khwaigi makokta leiri Delhi Capitals na game 3 tigi point 9 phangduna ahum suba mafamda leiri Loisilapda COVID-19 dagi ngakthoknaba face mask upa putaruk lamna leiba kutcha amadi maimi taru tanan thamba haiba achamba thong ahum asi ngangna chapinaba amukka hana ningsingjari Aroibada maroiba pau Manipur COVID positive oiba migi masing khangen hengalaktuna haukiba pungkun merida mioi sani yangkai mapan positive oiba tenare mioi ani siki Churasampur Medical College ki anowa session August natraga September thadagi hauraba yai sahi tarani pangi matakta leiba mioi sing COVID vaccine kapnabigi register tawak ngasdegi haure Kendra na hari leibak asigi tongan mapam singda leiriba fertilizer plant singna nongmada medical oxygen metric ton yangkai piragani
amasung lebak asda nomada khwaidagi yamba chang oina haukiba pung 13 da COVID-19 gi anova case lak 3,000 hena tenaki mio 3,3 marpudra humdoi siki Paulo Izare